Image PAODAM Yengriba Singu, Tam Kumanarem Tram Lok Sabalona, Nasigi, Marubu Pau Pijeri. Manipur International Textile Expo, Manitex Amadi, Manipur Tourism's promotional campaign Nasi, Sinister and Brianna, Hodokre. Lengakna, district boundary Matang, the Pakat Evo Kongtang Sing, Sumbu Kongtang Hana, CSO Singa, Hodokre. Isa na apa madharma salabasu ay culture, tradition, isagi identity di makan bigino haina MLA Thongam Santina Fongdokmi. Mula na Himachal Pradesh Assembly Mikhal ga mari lena na Congress ki manifesto puthokre. Haujik mapung eba pau lobirasi Chief Minister N Birena ngasi Urban Hut Nilakuthida Manipur International Textile Expo Manitex Hodokre. Lakliba November Tara Mari Fauba Pangtukadoriba Expo C Director of Handlooms and Textiles the Sinmani Minister na Mega Handloom Cluster Impal Su Hodokibagaluna Craft Handloom Village Moirangi Urep Yungsu Tamki National Handloom Development Program Makada Bank Account Number da Aadhaar Link Torba Servicing da Direct Benefit Transfer Gi Kutang da Financial Assistance Su Yantoki Nasigi Throm Aduda Power Forest Environment and Agriculture Minister T.S. Bishozit Textile Commerce and Industry Minister Nemsa Kitgen, KFNPD PhD Minister L. Susindro, Transport Minister Qasim Vasum, Manipur Handloom and Handicrafts Development Corporation Limited ki Chairman K.H. Ibumza, MLA Singh, T.H. Lokeshwar, Thongam Santi, Sheikh Nurul Hassan, Irengbam, Nalini Debisu Sarukyaki, Handak Saigi Expo Sida, Thailand, Bangladesh Amadi, Myanmar Yauna Tongan Stol Sunny Humdra Mari Hangli. From the Wangal Mr. N. Birena, State Asigi Ima Iben Nupi Sing Kutsa Hibagi potential Yamna Lady, Mama Idagi Nupi Sing na Kwangda Amadi Fisha Koldas Hariba Kudai Amadi at the Yongkamgi Fish Hanava Lang Lalon Bagi Tabak Jauna Tawasingna Langda Monopoly Torbisikok Naba Impali Kwanman Kaiteli Matakta Hangdun Universida Ima Pisabi Singil Lang Wholesale Pangpam Ohelagani Haike. अखोगी हैंडलूम एंड हैंडीक्राफ्ट्स की युम दस हाजरीबा अखोगी याम ट्रेडिशनल अखोगी इपा इपु हक तक की सनर का लाभ मस्की पोचे मपानदगी अहोंबा मशीन न सारगा अखोगी सी मालन लगा मसूरी समानबा मोंग समानबा बट अखोगी खुद न साबगी अखोगी लाइकाई दे साबगी मधुगी टेस्ट मधुगी वैल्यू रू हंदर पदम तो पोट खरा लापदगी कोई मार्केटिंग बाजार में रिबा बिजनेस कांगू सिंह कोई खंगन करे हाई रिबा अखोई लेकाई दे पुथोई बा खुदई फने इनफी समना है रबदा हाई रिबा यामना अखोई कमन रोइबा अखोई ट्रेडिशनल रोइबा पोसिदे नोगी मापान की फीना machine की पीना replace तो वो यारों मधुगुम्बो की business कोई चंग वो यारों इमाजिन में तो वो तो बनी है जिन्हें तो मसोई माया में खंगन करे बनी मकोई किधर Experiencing Manipur Sangai Festival 2022 Haiwa Manipur Tourism's promotional campaign ngasi Chief Minister N Birena Chief Minister Secretary Hodokre Sangai Festival 2022 ga mari lenana pangthok liba campaign ase Manipur ki khwaiding chawa tourism festival sida touristing lakadaba mafam sing boost tawna bhona bani thoram de wangal de Chief Minister na hai lengak asina Sangai Festival ase state asigi mafam tawhom de pangthok na thorang tori masi state asida leiba tongan tongan kalu sing hena naksina na gi pandamda Festival of Oneness haiba theme da pangthok kadabani Festival ase pangthok kadari mafam sing di Sangai Ethnic Park Moirang Khunong Vaigat Chandra Open Air Theatre amadi hapta kangjibong haingangi ibudau merging Mapal Kangjibung amadi Polo Ground Mau Kuban Lampak Manipur State Film Development Society Sasampur District ki Behyang amadi Khuga Makhel Nilakuthi ki Food Park Kwerengai amadi City Convention Center Imphal ni Festival asi hodringai da
kangkhui cap chu hangduk naba lengak hodari haiki semester maka takibda festival si yengna bugdamak ambassador kaya amadi foreign diplomat sing lakani haiba confirm tawre maram sina makhoina lakpuda lamdam sigi miyamna harau tayambaga loinana makhoiba all si haiki semester na miyamna lambigi mataida phataba are makhak posuk sing hudok pidabanasu appeal tarukke ngasi thromduda tourism corporation of manipur limited ki chairman karam syam additional chief secretary b bomlung mang commissioner tourism pk jha amadi director tourism w evulsu sarugyaki festival asida fashion show sangai run tourism pavilion flower show indigenous cultural program handloom and handicrafts arambai show mukna Yubi Lakpi International Polo Tournament, CM Sagol Kangjai Championship, film screening amadi mixed martial arts na singba kaya su wafangan gadori. Kaksingi SDO SDM Okram Sandhyar nina sahi asigi October 3 ta thokiba notice amagi matung ina Kaksing subdivision gi jurisdiction da Sandel masung Tenopol district thariba sing numit 3 ni gi manungda lapthokadabani haina Khan Kibagi Matung inna Hokiba, Tasigi Humda, DC Kaksing Samarji Salam Amasong, SGO Kaksing Anida, Lusingba, Kangu Amana, Police Personnel Singaloina, Laktuna, Molnoy area da signboard Sandelamadi, Temple District, Harambasing, Mutat Kiba Adu, Lengak Asiga, Sumba Kongtang Ni Haina, Palen area gi CSO Singna Pongdokle. Wafamasi, Nasi Youth Voluntary Association, YVA Palel. Social Development Organization SDO Palel, Youth Development Organization YDO Palel, Palen Apunba, Lusingbi Imalup, Palem, Singtam Nupi Apunba Lup, Palen area Amadi, Palen Gram Panchayat ki elected members Sing Yauna, YBA Palen gi Sangne na Pangthok kiba Pamuising Unaba Amada Pongdok kibani. Pamuising Unaba da YBA ki chairman Roman Kumana Pongdok pada Palen area si 52 seats area land record ki manung sana Hana Thawal district ki manung sanna leramba aduga housing na Kaksing district ki manung sanna leiba mafam amani matam gi matung inna lam leiba yon ba tawduna mafam masida tongan ba phurup kaya khul taminaduna nuksi chanana mafam masida lamidana lakli history khangdaba nauna mafam masida khundrak pa miyoi kharana Sandel district Telopol district namganda poduna puraga lakpagi mongda tarukpasi laibak thibani hanadagi lereklaba Palel area gi saktam asi ADC bilna maram wariga machet ama phawa kahenba yaroi hanadagi nungsi chanana lereklaba lamdam asibu kahenna ba honorak pa khuringmak akhoi puna thengnaminarsi tungi mirol gi khanbiduna hojik paliba lengak asina district boundary gi matangda sangsilangliba khongthang asi asuma khongthang ni tungi mirol gi khanbiraga lengak na sangsilangliba asuma khongthang asida akhoi puna mateng pangminarsi haina su ma appeal tarukli atopa district Tenopal district amade Chandel district na moda posilaga lakpa masi madi tasenamak ekoi yabang amloi aduga government ki oiba legal process sangsiliba khudima Palel praja amade CSO punnamak na amade Beli district sing sige mahut sinjaraga ekoi full support tawjari koina na makha tajari bada ina haijakiba Kaksing district sige yamna thabak phajana tawjariba amadi tawsu tawbirba miyam punmaki amadi tainariba punja sing amadi furup sing jigi khanbiraga miyam gi damakta tungi punsirol gi damakta khallaga asingumlaba thawangama kai lairiba ngasigi government asigi makada DC amadi SDO na sangsilakliba koi gi signboard koi gi Tenopal district amadi Sandel district haina thajilakliba Palel area gi 52 seat area sida thajilakliba asingumlaba Chandel district amadi Tenopal district hana thajilakli basi gi order lokhokadabani muthatkadabani haina sangsilakli ba order pikibasi asimak yamna chumba amadi yamna fazaba sarkar gi amadi local MLA gi yamna fazaraba adugulba khongthang amane masi ekhoi punna saugutminasi singi ichilinaw sing amadi furup punnamak hairiba sarkar gi sangsilakli ba asigulba thawong sing asidi ekhoi punna saugutminaduna nungsi chanana tungboina Tungi punsigi damak khalaga ekoi punna laiminasi Jirbam district ka yum thangnari bat Tamelong amadi Federal district ka tainaba lam singi sai naba lairingai serak asida Jirbam district ki Lasabi tol gi manungda leiba Kuki village ama Jamningthang Singson kowa chip chairman ni Haijaba Mui Asina, Toksem subdivision gi khul amagi maming lauraga Tamelong administration gi
manungda lainaba honabasi gi akupa paw ama leire masi Jiribam Praja amadi JDO na yabangam loi haina ngasi Bauparada leiba Jiri Development Organization JDO gi office ta pangthokhiba pawmi singa unaba amada JDO gi President N Sadananda Maiteina wafam singasi pawmi singda phongdokhibani mahal makha tan hai Laisabi thol da leiriba Kuki Village asi Jiribam district ki manungda leibani haibagi samlakpa wafam di lisingam samapan mogdra trade amadi lisingam samapan mogdra nipan gi matamda Faitol lomdagi lakpa khunja singna pam macha macha tawduna loksang oina anikhak lerambadagi lising ni sumatra mathoi adwaida hanagi ex minister TX Devendra na revenue minister oningai matamda lammasi Manipur police ki firing range oina approve tawkhraba lamni maramasina Jiribam gi apun basaktam kainaba sinbirakanu haina JDO gi maikaidagi appeal tarok dei ngasi pawmising unaba aduda JDO gi finance secretary mutum biken maitai amadi JDO gi member yumrembam biken maitai su saruk yakhi Lugi Robert DC Robert na Armstrong masada Laisabi thol haiba kulli lay Laisabi thol Kuki village haiba kullamati Jiribam da laite haina tasena reply pi giba adum bawa khum bawa lekhi adum madugi seron sing adu akoi da su copy lejai maram maduna hari bomba phamsida village wagera khunja wagera organization wagera kana gumba furuk kang amatana Jiribam district ki apun bugi satam da kaina na ba natraga akoi atopa district amada tingilan na bugi movement amata tawbirakanu madu Jiribam ki prajana tawba yabang amjarwai Matam sangna Manipur lenga ke social welfare loisang da thabak tarumduna kaksinga amasung Thobal district ki district social welfare officer oiduna miyam gi thawal tarum ramlaba arambam Kameshwar na thabak tagi potha khrabada kainabagi thoram ama ngasi Kaksing municipal council ki conference hall pangthokre thoram aduda KS Jarjit hana Kaksing municipal council ki vice chairperson oramba KS Leima hana Kaksing Kuno municipal council ki chairperson orambi Mina Kumbi hana Kaksing municipal council ki chairperson orambi Kameshwar thabak tagi potha khargadaba DSWO Kaksing na mayai tangun da lengsin ke thoram aduda saruk yakhiba Kaksing amasung Kaksing Kuno municipal council gi hana council oramba sing amadi DSWO Kaksing gi employee sing na khudol pot piduna Kameshwar bu ikai khumnaba amadi tungda ana ayek yaudana nungai yai phana leirunaba yai phat thawjal su pinaki Kameshwar na DSWO Kaksing oina thabak tawringai da thamoi seng na thabak tawbikibagi damak Kameshwar bu thagat pasu phongdok nakhe CIC Wangu Laifam Hospital da mathau tawminnariba mabung maupa oibisingna mache masal oibising ningol sakubagi thorom ngasi hospital asida pangthokre Kaksing district ki sunu SC gi manungda leiba CIC Wangu Laifam gi hospital asida ana layangi thabak thorom singda punna mathau tawminnariba doctor nurse paramedical staff lab technician amadi grade 4 singbada leiba mabung maupa oibisingna hospital asida leiminariba mache masal oibising amadi han hospital asida posting tarambasing kayabu Pawina mase masal magni khanduna sahi amagi manungda amuktang pangthokpa ningol sakhogi thoram ngasi punna sakling jaminaduna mase masal oibisingda angam khudol posting piduna mabung mawpagi mari henna session handuna hospital asida makhatana ana layangi thabak thoram singda kathokpaga loinena miyamgi damukta seba tawminana ba phirep su lominaki CSC Wang Hospital Management Committee gi mioi singsu ningol sakhogi thoram aduda punna saru yakhibaga loinena Hospital Management Committee gi thaudam thamena hospital asida mathau toriba doctor nurse amadi staff khudingmapu thagatpa phungdokle Thobal district ki Wangjing Tentha Assembly constituency gi manung sanba Singtham khulda leiba Social Development Committee SDC saponglakpagi sahi mari suba mapok tharumga loinana ngasi club asina sillaga Singtham khulda Lukra Singh Salabi Ningol Singh Amadi Atopa Jati Dagi Maitai da Yum Palakpa Singbu Ningol Sako Bagi Thoram Ama Club Asigi Masai Gonda Pangthokre Thoram Adura Club Asigi President Sapam Radesham Sapam Gram Panchayat ki Pradhan Sapam Rameshwar Gram Panchayat Asigi Ward Member Singh Sapam Ibohanbi Sapam Dabali Amasung Thoksam Sana Tombana President Member Singh Wana Saruk Yaki Club ki Angokwa Masugi Firal Singh Hatuna Haudoki Bang Asigi Ningol Sako Wagi Thoram Aduda sahi humdra magi mathakta
leiba ima ibel mayam ama yauna punna ningol yankhairom na saruk yakhi tungda club ki maikai dagi ningol singda angam ngamjaba khudor posing su tamki SDC club ki thomui kya su saruk yakhiba ngasigi thoram aduda club ki vice president chana thoina lakliba sahi sing adi asidasu ningol jakau ngamjaba oijage haiba wafam thamleduna nama tahoraba amadi atopa jati dagi yum palaklaba singidamakta aikhoi leiri haiba taknabagi pandamda jakau basi pangrok jabani asingba thoram ase lamdam asida paksana pangthok minaduna amaga nuksi sanaba hengat halasi haiba wafamsu mahagna pangdokke dharmadi amakhaktani dharmadi lowningba satningba satkiba da akaiba leite tawatabu isa na apamba dharma chalabasu agi culture tradition amadi isa gi identity adudi mangan biganu kankhatlaga thabiramu haina MLA morang thongam santi nangase kumbi AC gi manung sana leiba torbung gobinpur da nauna hangba Christopher Education gi grand opening ceremony gi thromda phungdokre ngasi gi grand opening aduda MLA thongam santi na ribbon kaktuna hangdokhi bagaloina thorom aduda torbung gram panchayat ki pradhan CH Sanahanbi VOC Theological Institute of India ki director Reverend Dr. Rishikanta Solokhaibam Phawgaksau Ikai police station ki SI Prem Kumar na sing basu saruk yakhi bagaloina special invitees singda asam khudol posting su tamki Imphal East ki airport top singtha da leba senior citizen sindana oration aduna konba lekai singdagi Todo henok na mai park laba sanor sing amadi mairoi singbu poktuna puni thawat pagi homlak suwa felicitation program ngasi top singtha pukri achobo mapal leiba panchayat ghar community hall pangthokre puni thawat pagi thoram aduda top singtha gram panchayat ki pradhan yumnam tombana athoiba mithung senior citizen top singtha ki president retired forester marangthem nodesana thoramapu aduga manipur lenga ki veterinary loisangi thabaktagi pothakraba joint director Maibam Rajendrana akanaba mithung singona mithunglen oina saruk yakhi ngasigi throm aduda Gujarat pangthokiba kunthra taruk suba national games ta wusu masana da gold medal lorkhrabi konjengbam pisak amasung Tombi Devi anigi masanupi Lakshmi Devi NEET exam 2022 da Manipur gi oina 87 rank da lakhibi Thiam Rajit amasung Sobita Devi gi masanupi Rosibina Thiam amasung Manipur University gi Master of Commerce 4th semester da Srimati Atal Kaur Setia Memorial Gold Medal amasung Governor Gold Medal phanglakhebi Maibam Inaubi amasung Radhamani Devi gi masanupi Ankita Devi bu ikai leikai miyam amadi sinilangi bising maikedi gi leipareng lingan phi memento amasung seli mana piduna pung thawtkhe sai asigi September kunthra da Jehovah Jireh English School Thamna Pokpi Moirang da effect of drugs on students haiba topic da second district level SC competition 2022 pangthokiba competition adugi makok matang takraba mairoi singda mana mathum yenthokpagi thorom ama ngasi Jehovah Jireh English School da pangthokre People's Baptist Ministry India BBMI na sinduna pangthokiba ise competition gi mana mathum yenthokpagi thorom aduda 9th Assam Rifles gi Major Sibam Orsi Moirang PS Rajen Khanganba renowned Manipuri singer Jayanta Lokrakpam Elias Tapta Town Baptist Church Imphal gi Reverend T Thoibana Athoiba mithunglen sin oina saruk yakhe throngi saruk amoina makok matang tarkap basing da mana mathum sing yenthokuna ikai khumna basu utkhe Churachampur Medical College security gi tender da aranba kaya taure manamasina amuk hanna tender Taugadabani haina smart security services na taksilakli hiram asiga mari leinana ngasi major khulda leiba Manipur Press Club da pangthokpa bamusing unaba amada smart security services ki secretary L Pratap na tender si mamang thagi tang kunga tarukta medical directorate ta pangthoki technical bid amadi financial bid haina khaidoktuna tawkhiba tender aduda technical bid ki puthorokpa matamda mayan tuyan yorpadagi numit aduda tender amuk hanna taunaba director da wakat adugi matung ina sahi chinhai oina e tender togani hairaki adubu laibak thibade ngarang Director of Health Services Government of Manipur gi Director KS Susek Kumar na khuyek piduna tender aduda form thajin bada piba criteria sudaba farm amaga loinana ayaba pire hairaki laklibo wafam di notification thokpa matamda sahi ongi wafam pali adubu
ayaba piriba fatawa sahi ama phaba tangairi matau karamna sahi ama khakta phariba pham amabu tender asida ayaba piribano haikibga loinana tender asi amuk hanna tawgadabani haike experience for last 3 years haibani hai asidi akoina company ekta mana private limited sato asi tourism promotional campaign nasi semester and Brianna hodokre lengakna district boundary gi matang da paikhat leba khongthang sing achumba khongthang ni haina CSO singna hodoknarli isa na apam dharma chatlabasu ai culture tradition isa gi identity di mahan bigino haina MLA thongam santina phongdokmi Rajana Himachal Pradesh Assembly mikhal ga mari lenana Congress ki manifesto puthokre nasigidi image wadum sanok seba matang se lojere miyam bam kana khurumjari